Manipurgi political leaders mayamsu center da wari seine likadabani thong thingadabani central government na khangjaramgani khalagadi political leaders sing leitrabasu yare haina Mahesor thongnauzamna fongdokre wafam masi Mahesor thongnauzamna mahaki punsinbagi khongsatta Thawbal ningombam Thawbal saval dongba Thawbal lesangthem Thawbal thodamda yamnaba miyamna Mahesor bu okpagi thoramda fongdokhibani Mahakna makha taraduna lamdam masida thokliba irang asigi marik chumba paudam lamdam masigi MLA minister na central government da thamfam thoi adubu makhoina loina khangnabani haidrabasu yare haina leithokpa asi achumba khongthang nate karigumba center da kukina aran bangangiba mayam adu achumbani haina chalakpa taragadi kari kamdongni aikhoigi wari liba changi doctor gi mathau nurse gi mathau tawgadabani haina makha takhi तौरबसिदा ऐसा कैंटर तो जब नचदे अदुसु लेफ्टन लीड बयादे करिनो आर्मी ने खंजरमनी आईबी ने खंजरमनी सेंट्रल गवर्नमेंट हाइद्रसु यारे लोई खंगदबसिबो आर्मी ने लोई पाव पिरमनी कइनो आईबी लेरिसिदी एसआईबी लेरिसिदी मा लोई पाव पिरमनी कइनो हाय तारगदी मोयना तो ओमल वाई लिजरमनी अखोइसु अखोइ तौगदबने जिदा अखोइ वाई अखोइ लीड रबी कना खंजरु ताइबने अदन अखोइ असे मचुमदो फोन फंगरोय सुम लीड लेरगदी मोय मिनिस्ट्री न्यामसदी आरांबा पाव म्याम दा मोय चुम्मिने चखति कमाय तौबदुलिया अदुना कंपल्सरी चुम्मिने फंगनी अदु अखोइ बोलबदी लेप यादे बमा अखोइ कइदोरके फोन फंगरोय सुम तौरगा खलगा कयम हाइदबिदा माना खंजरबनी